ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯆꯖꯤꯛ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯑꯃꯅꯕꯨ ꯍꯥꯏꯔꯗꯤ ꯃꯇꯧ ꯇꯝꯕ ꯃꯇꯨꯡ ꯏꯟꯕ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯊꯝꯕꯥꯜ ꯃꯌꯥꯝ ꯂꯦꯡꯕꯤꯈ꯭ꯔꯣ, ꯅꯥꯀꯟ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯩꯒꯤ ꯏꯆꯥꯗ ꯕꯗꯅꯥꯝ ꯇꯧꯔꯒ ꯂꯟꯖꯥꯎ ꯑꯃ ꯁꯥꯒꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯎꯀꯨ ꯐꯝꯃꯒ ꯂꯩꯕ, ꯇꯥꯍꯧꯕꯣꯏ ꯇꯥꯍꯧꯗꯕꯣꯏ ꯃꯅꯤꯡ ꯌꯥꯎꯗꯅ ꯈꯪꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯡꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯁꯨꯝ ꯆꯈꯥꯏꯔꯛꯏ꯫ ꯇꯦꯜꯍꯩꯕꯅ ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕꯒꯤ ꯀꯩ ꯔꯥꯏꯠ ꯂꯩꯒꯦ? ꯏꯁꯨ ꯑꯃ ꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯣꯏꯅ ꯅꯆꯜ ꯅꯆꯦ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯩ ꯅꯃꯥꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯊꯨꯒꯥꯏꯅꯤ, ꯈꯔ ꯑꯃꯅ ꯍꯨꯔꯥꯟꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯆꯠꯅꯔꯣꯏ, ꯌꯥꯔꯣꯏ, ꯅꯣꯏ ꯂꯣꯏꯊꯣꯛꯈꯣ꯫ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛꯀꯁꯨ ꯏꯃꯥ, ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯦꯁꯦ꯫ ꯑꯩꯈꯣꯏꯗ ꯇ꯭ꯌꯨꯁꯟ ꯇꯝꯁꯤꯟꯅꯕ ꯂꯥꯛꯑꯒ ꯃꯥꯗꯤ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯩꯁꯥꯁꯦ ꯀꯌꯥꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯈꯔ ꯀꯟꯕ ꯅꯨꯄꯤ ꯑꯃꯅ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯃꯤꯒ ꯍꯥꯏꯅꯤ? ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯇꯦꯜꯍꯩꯕꯅ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯈꯤꯗꯦ꯫ ꯏꯖꯠ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯗꯤ ꯁꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯇꯝꯐꯥ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ, ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ? ꯅꯆꯤꯟꯗꯣ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ꯫ ꯇꯝꯐꯥꯅ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯏꯃꯥ꯫ ꯊꯝꯕꯥꯜꯅ ꯉꯁꯥꯏꯗꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯅꯃꯤꯠꯇꯨ ꯎꯔꯤ ꯅꯠꯇ꯭ꯔꯣ? ꯅꯔꯩꯗꯨ ꯊꯗꯠꯂꯨꯔꯣ꯫ ꯑꯁꯌꯥꯝ ꯐꯖꯗꯕ ꯕꯗꯅꯥꯝ ꯑꯃ ꯄꯤꯁꯜꯂꯝꯃꯒ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯆꯠꯂꯒꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔో? ꯏꯔꯥꯡ ꯁꯥꯒꯠꯄ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗ ꯏꯔꯥꯡ ꯄꯥꯝꯖꯕꯤ ꯅꯪꯅ ꯁꯦꯡꯗꯣꯛꯑꯝꯃꯨ꯫ ꯀꯩꯅꯦꯒꯦ ꯊꯝꯕꯥꯜ, ꯅꯪ ꯋꯥꯇꯥꯁꯤꯗꯤ? ꯊꯝꯕꯥꯜꯅ ꯃꯌꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯇꯝꯐꯥꯅ ꯑꯃꯨꯛ ꯁꯔꯅ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯅ ꯂꯥꯟꯕꯅꯤ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯁꯔ, ꯑꯩ ꯁꯤꯅꯤꯡꯉꯤ, ꯑꯩꯒꯤ ꯃꯔꯝꯒꯤ ꯁꯔ ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ꯫ ꯊꯝꯕꯥꯜꯅ ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯅꯌꯨꯝꯗ ꯁꯤꯔꯨꯆꯣ, ꯁ꯭ꯋꯥꯏꯗ ꯁꯤꯕꯤꯔꯅꯣ꯫ ꯏꯕꯨꯡꯉꯣ, ꯅꯅꯦꯗ ꯐꯣꯟ ꯇꯧꯀꯣ, ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗ ꯄꯥꯎ ꯍꯥꯏꯀꯣ꯫ ꯕꯗꯅꯥꯝ ꯄꯤꯁꯟꯕ ꯍꯩꯕꯅꯤꯅ ꯏꯆꯥꯅ ꯍꯥꯠꯄꯅꯦꯅ ꯅꯔꯥꯜ ꯑꯃꯨꯛ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯁꯤꯒꯦꯁꯨ ꯃꯌꯨꯝꯗ ꯁꯤꯁꯅꯨ, ꯑꯁꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯁꯤꯗꯤ꯫ ꯇꯦꯜꯍꯩꯕꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦꯒ ꯌꯨꯝꯊꯪꯅꯔꯒ ꯂꯩꯕꯅꯤ ꯇꯝꯐꯥ ꯁꯅꯥꯁꯤ꯫ ꯄꯥꯎ ꯄꯤꯈꯤꯕꯗꯨꯗ ꯃꯣꯏꯁꯨ ꯏꯉꯛ ꯉꯛꯅ ꯂꯥꯛꯏ꯫ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯥꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯣꯏ ꯁꯔꯅ ꯀꯩꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯇꯝꯐꯥ ꯏꯃꯥ, ꯌꯨꯝꯗ ꯆꯠꯂꯁꯦꯕ, ꯑꯩꯅ ꯂꯥꯟꯕꯅꯦꯕ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯀꯩꯝꯇ ꯇꯧꯗ꯭ꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯁꯦ ꯍꯧꯅꯕ꯭ꯔꯣ ꯁꯤꯕꯣ? ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯃꯥ ꯀꯩꯁꯨ ꯆꯩꯔꯣꯏꯌꯦ, ꯅꯪ ꯁꯔꯅ ꯀꯩꯝ ꯇꯧꯗꯦꯀꯣ? ꯇꯝꯐꯥꯅ ꯇꯧꯗꯦ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯗꯤ? ꯇꯝꯐꯥ ꯑꯩ ꯁꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯃꯥ꯫ ꯇꯣꯝꯕꯤ ꯏꯀꯥꯏꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ, ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯇꯣꯝꯕꯤꯅ ꯏꯆꯦꯃ, ꯑꯩꯒꯤ ꯏꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯌꯥꯝ ꯏꯀꯥꯏꯖꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯊꯣꯛ ꯑꯣꯏꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ꯫ ꯏꯃꯨꯡ ꯑꯅꯤꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯏꯆꯥꯁꯦ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯌꯥꯅ ꯌꯥꯅꯕ ꯐꯅ ꯐꯅꯕ ꯁꯤꯜꯂꯁꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯏꯕꯨꯡꯉꯣꯁꯤꯅ ꯂꯥꯟꯕ ꯅꯠꯇꯦ꯫ ꯌꯥꯝ ꯏꯀꯥꯏꯖꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯇꯧꯕꯇꯕꯨ ꯏꯆꯥꯗꯤ ꯅꯨꯄꯤꯅꯤ, ꯅꯤꯡꯉꯣꯜꯅꯤ꯫ ꯅꯧꯖꯔꯤꯕ ꯏꯆꯥꯁꯤꯗ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯐꯪꯂꯅꯤ꯫ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯏꯆꯦꯃ꯫ ꯇꯦꯜꯍꯩꯕ ꯁꯧꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯏ ꯃꯌꯥꯝꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯦꯝꯒꯗ꯭ꯔꯥ? ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯑꯗꯥꯕꯨ ꯀꯩꯅꯣ? ꯃꯁꯥꯅ ꯏꯁꯨ ꯁꯥꯒꯠꯄ ꯄꯥꯝꯖꯕ ꯃꯥꯗꯤ ꯃꯁꯥꯅ ꯐꯪꯖꯕ ꯇꯥꯔꯦ꯫ ꯏꯖꯠꯀꯤꯗꯃꯛꯇꯅꯦꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯄꯨꯟꯁꯤꯁꯦ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯒꯗ꯭ꯔꯥ? ꯑꯩꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩꯖꯩ꯫ ꯅꯣꯏꯅ ꯇꯧꯔꯤꯁꯦ
ꯑꯩꯒꯤ ꯃꯥꯏꯗ ꯀꯥꯂꯤ ꯇꯩꯁꯟꯕꯅꯤ ꯇꯝꯐꯥꯅ ꯁꯔꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯒꯤ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯄꯤꯔꯤꯅꯣ ꯑꯩ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯇꯦꯜꯍꯩꯕ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯤꯡꯕ꯭ꯔꯥ ꯑꯩ ꯃꯤ ꯍꯥꯠꯄ ꯑꯣꯏꯅꯤꯡꯗꯦ ꯅꯆꯤꯟ ꯑꯗꯨ ꯌꯥꯝ ꯊꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯥꯎ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯁꯤ ꯂꯩꯀꯥꯏꯒꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯥꯝꯖꯕ ꯑꯍꯜ ꯂꯃꯟ ꯑꯍꯨꯝ ꯃꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯏ ꯋꯥ ꯆꯥꯎꯊꯣꯛꯅꯔꯒ ꯏꯀꯥꯏꯀꯣ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏꯒꯤ ꯏꯖꯠ ꯁꯣꯛꯏ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯃꯌꯥꯝꯅ ꯅꯪꯅꯕꯨ ꯂꯥꯜꯂꯁꯨ ꯂꯥꯟꯗ꯭ꯔꯁꯨ ꯇꯦꯜꯍꯩꯕ ꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯃꯗꯤ ꯀꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯅ ꯐꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯀꯩꯅꯣꯝꯃ ꯁꯣꯏ ꯇꯧꯔꯝꯅꯤꯅ ꯇꯝꯐꯥ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞꯅꯁꯨ ꯈꯪꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯣ ꯁꯥꯔ ꯏꯁꯤꯡꯗ ꯊꯥꯡꯅ ꯌꯥꯟꯕ ꯃꯃꯤ ꯇꯥꯗꯦ ꯍꯥꯏꯅꯩꯌꯦꯅ ꯁꯥꯔꯅ ꯂꯥꯏꯊꯣꯛꯄ ꯌꯥꯔꯣꯏ ꯁꯥꯔꯅ ꯑꯩ ꯃꯣꯂꯦꯁ ꯇꯧꯕꯤꯔꯤꯅꯦ ꯏꯃꯥ ꯃꯃꯤꯠꯇꯨ ꯉꯛꯁꯪ ꯉꯥꯡꯈ꯭ꯔꯦ ꯇꯦꯜꯍꯩꯕ ꯃꯄꯤꯁꯨ ꯁꯤꯡꯊꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯊꯝꯕꯥꯜꯁꯨ ꯀꯞꯄꯛꯏ 이붕어 이마레 시디 이짤란디 tamphana aidi sarbu nuksijaba kuire ngasi sargi birthday ne na gift se pirubane tu asida leise ada sar na step enjalapane adugi aidi yumda hanba ngamaroi na haijabane telheiba sor sangna hontaduna kaplei nang lao ba yai ai yang ware nang di uramoi ko ai na wari se ngasi ga nini humni di haukre hauzik fau yana ba purakri cha si thaksi su yadi mangol da makhong yan thaduna fami tumin su kapi thambal ibungo oigada ba ma khanasi yam pendini namdani jada aran ba da hanbase telheiba ai sukla nande ima wari da film da oina pangta ta base aingonda tasing na thokpase mangga chap manare thambal moi gidi loksin biro hairi telheibana kaido hui ma lawdoino aina kai la lage aina molest taw yam haidene ba molest taw ba okta ba ingonda ma leining bro telheibana ima ebi WhatsApp tasu aigi wari na viral ore report tawrame cyber crime da yaido kai khalam gadabno khangdi ai wari sanaba ngamdre ma su khangamni da kemta hairaktre ma su engoda lana lawkhrabra khangdi sumangda centro angang ba maga gari macha maga thaujilei thauba Suraj Rakesh moi ahum changminare phamambadagi fuk haugali telheiba bye kemta khangano ai khoi leri Surajna kai tawba yage do khanase kainu adyam taw ngami angang dubo phajana ukhok ama pairaga pop kai kandagadabni thauba bai khombagi luhongmani ngarangdo nang lakte hainaraga nangi wari tare ebi dasu video ure chaba tumbaga yade ngarangdi adui hongnaraga laini kamai tawrino haibanida thauba saugalei noi le kaise yam chi chokati bai lawai macha yam le kaino moini mungi pochei langthok tana ga tawrei dubo mob launching phatte di hai akhoi manipur machana khara hele thugai dana ga tawri do moi lei ngambro jasmine ga se moi loi tawri se moi kai oirige ba property damage with mob launching tawena counter case tawsin se minnai macha singdo Surajna adugani bai pot thugai ba angang marakta noi gi pochai de hendoraktana yen fau pammaga pugi ba mi yawi bai video na proof ni Rakesh na oh ai su screenshot lawraga thamabani video dugi amta nei gi bai tu si khangbra ba somdana nungthil gi punga mama kai gumba hele Imphal airport yorokpada kapagi mamit mamai su loina pomi
ꯇꯦꯜꯍꯩꯕ ꯃꯕꯥꯅꯤ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣꯁꯤꯡꯗꯨ ꯒꯦꯂꯔꯤ ꯆꯪꯉꯒ ꯌꯦꯡꯉꯤ. ꯃꯌꯨꯝꯗꯒ ꯍꯥꯟꯅ ꯆꯪꯗꯦ. ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯏ. ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯕꯦꯒꯇꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯏ. ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯏ. ꯁꯨꯃꯥꯡꯗ ꯑꯍꯜ ꯂꯃꯟ 4-5 ꯂꯩꯕꯁꯨ ꯎꯏ. ꯃꯁꯥ ꯁꯣꯛꯎꯔꯒ ꯂꯧꯔꯔꯣꯏꯕꯨ ꯀꯩꯅꯣ? ꯄꯥꯝꯗꯕ ꯂꯩꯔꯗꯤ ꯀꯩꯒꯤ ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯥꯡꯉꯨꯔꯤꯅꯣ? ꯇꯦꯜꯍꯩꯕꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯌꯣꯅ ꯊꯥꯔꯛꯏꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯕꯗꯅꯥꯝ ꯄꯤꯅꯕ꯭ꯔꯥ? ꯑꯩꯅ ꯀꯩ ꯑꯍꯦꯟꯕ ꯑꯔꯥꯟꯕ ꯇꯧꯔꯨꯗꯨꯅ ꯃꯥ ꯂꯧꯁꯤꯟꯗꯣꯏꯅꯣ? ꯃꯌꯥꯝꯅ ꯑꯩ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ. ꯑꯩ ꯁꯨꯛꯂꯥꯟ ꯂꯥꯟꯗꯦ. ꯑꯗꯨꯒ ꯃꯥ ꯂꯧꯁꯤꯟꯕꯁꯨ ꯁꯨꯛꯉꯝ ꯉꯝꯃꯣꯏ. ꯃꯥꯅ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯔꯁꯨ ꯑꯩ ꯃꯥ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ. ꯅꯣꯏꯅ ꯑꯩꯈꯣꯏ ꯄꯥꯝꯗꯕꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯅꯣꯏ ꯄꯥꯝꯗꯦꯅꯦ. ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯥꯡꯉꯨꯔꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ. ꯊꯝꯕꯥꯜ, ꯏꯆꯥꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯕꯤꯒꯗ꯭ꯔꯥ? ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤ ꯆꯤꯟꯊꯤꯕꯤꯗꯨꯅ ꯃꯌꯨꯝ ꯄꯥꯅꯤꯡꯕꯩ ꯏꯆꯥꯗ ꯕꯗꯅꯥꯝ ꯄꯤꯕꯅꯤ. ꯏꯃꯨꯡꯁꯤꯗ ꯏꯕꯦꯝꯃꯅ ꯂꯩꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯉꯥꯡꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ. ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯃꯥꯒꯤꯁꯨ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯅꯕ ꯏꯖꯠ ꯗꯥꯕꯤ 10,00,000 ꯄꯤꯒꯗꯕꯅꯤ. ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ. ꯅꯠꯇ꯭ꯔꯒ ꯏꯆꯥ ꯂꯧꯁꯤꯟꯕ ꯑꯃ. ꯊꯝꯕꯥꯜ, ꯅꯍꯥꯟꯗꯒꯤ ꯏꯆꯥꯗ ꯃꯔꯥ ꯁꯤꯔꯤꯁꯤꯗꯤ ꯅꯣꯏꯗꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯑꯣꯏꯔꯦ. ꯇꯦꯜꯍꯩꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯁꯥꯎꯒꯠꯂꯛꯏ. ꯏꯖꯠ ꯗꯥꯕꯤꯗꯤ ꯅꯣꯏꯅ ꯇꯦꯜꯍꯩꯕꯗ ꯄꯤꯒꯗꯕ. ꯋꯥꯔꯛ ꯉꯝꯗꯕꯤ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯕꯤ ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯣ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯌꯥꯝ ꯆꯥꯎꯈꯠꯈꯤꯅꯤ. ꯁꯨꯔꯖꯅ ꯅꯍꯥꯟꯗꯤ ꯃꯣꯂꯦꯁ ꯇꯧꯕꯤꯔꯦꯅ ꯌꯥꯝ ꯀꯞꯇꯥꯏꯅꯦ. ꯍꯧꯖꯤꯛꯅ ꯄꯩꯁꯥꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯦ. ꯄꯩꯁꯥ ꯌꯥꯝ ꯆꯤꯜꯂꯕꯣ? ꯊꯧꯕꯅ ꯑꯃꯨꯛ ꯄꯩꯁꯥ ꯆꯤꯜꯂꯗꯤ ꯎꯄꯥꯏꯁꯦ ꯖꯥꯖꯥꯅꯤꯀꯣ ꯅꯣꯏꯁꯦ. ꯁꯨꯔꯖ, ꯌꯥꯔꯦ ꯃꯌꯥꯝ ꯅꯤꯡꯕꯤꯔꯣ. ꯅꯣꯏꯒꯤ ꯅꯊꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯦꯁ ꯇꯧꯔꯛꯀꯅꯤ. ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯕꯒꯤ. ꯇꯦꯜꯍꯩꯕ, ꯇꯝꯐꯥꯗꯣ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯅꯕ ꯃꯊꯪꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯀꯅꯥꯗꯩ ꯏꯖꯠ ꯗꯥꯕꯤ ꯂꯧꯁꯤꯒꯦꯅ ꯈꯟꯅꯔꯤꯒꯦ? ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯗꯦ. ꯃꯌꯥꯝ ꯌꯧ ꯇꯧꯅꯔꯛꯏ. ꯂꯥꯎꯕ ꯌꯥꯕ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯈ꯭ꯔꯦ. ꯇꯝꯐꯥ ꯁꯅꯥꯍꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯑꯀꯥꯡꯄꯦꯠ ꯊꯤꯗꯅ ꯉꯥꯡꯗꯅ ꯁꯥꯎꯅ ꯆꯠꯈꯤ. ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯉꯥꯡꯕ ꯂꯣꯏꯅꯕꯗꯨ ꯌꯦꯡꯉꯤ. ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯒ ꯇꯦꯜꯍꯩꯕ, ꯌꯥꯏ. ꯌꯥꯏꯁꯅꯥꯅ ꯁꯨꯔꯖ, ꯌꯥꯏꯁꯅꯥ, ꯀꯩ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯏꯅꯣ? ꯍꯧꯖꯤꯛ, ꯉꯁꯤ. ꯐꯔꯦ, ꯅꯪ ꯂꯥꯛꯄ. ꯅꯪꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯣ. ꯑꯩꯈꯣꯏ ꯑꯁꯥꯝ ꯂꯩꯁꯤꯗꯤ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ. ꯕꯥꯏ, ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ. ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯦ. ꯌꯥꯏꯁꯅꯥ, ꯇꯦꯜꯍꯩꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ. ꯇꯨꯃꯤꯟ ꯂꯩꯅꯩ. ꯇꯦꯜꯍꯩꯕꯅ ꯀꯩꯗꯧꯔꯒꯦ? ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯏꯖꯠꯁꯨ ꯑꯩꯅ ꯌꯥꯝꯅ ꯁꯣꯛꯍꯜꯂꯦ. ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤ. ꯌꯥꯏꯁꯅꯥ, ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯔ ꯈꯪꯗꯦ. ꯉꯁꯤ ꯅꯪꯅ ꯋꯥꯔꯤꯁꯦ. ꯇꯦꯜꯍꯩꯕ, ꯌꯥꯔꯦꯕ, ꯅꯪ ꯍꯧꯖꯤꯛꯇꯤ ꯊꯛꯇ꯭ꯔꯁꯤꯗꯤ. ꯌꯥꯏꯁꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ? ꯇꯦꯜꯍꯩꯕꯅ ꯆꯥꯗꯦ. ꯑꯩ ꯂꯧꯔ ꯆꯥꯒꯗ꯭ꯔꯥ? ꯇꯦꯜꯍꯩꯕ ꯀꯞꯄꯤ. ꯌꯥꯏ. ꯌꯥꯏꯁꯅꯥꯅ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯒꯗꯕꯅꯤ. ꯂꯣꯏꯅꯃꯛ ꯊꯦꯡꯅꯒꯗꯕꯅꯤ. ꯅꯪ ꯅꯥꯕ ꯌꯥꯗꯦ. ꯊꯧꯅꯥ ꯍꯟꯕꯁꯨ ꯌꯥꯗꯦ. ꯆꯥꯛ ꯆꯥꯎꯕꯁꯦ ꯑꯩ ꯏꯟꯒꯦꯕ. ꯑꯩꯅ ꯏꯜꯂꯁꯨ ꯆꯥꯔꯔꯣꯏꯗ꯭ꯔꯣ? ꯊꯝꯕꯥꯜ ꯀꯞꯄꯤ. ꯏꯃꯥ, ꯆꯥꯛ ꯊꯥꯡꯗꯣꯔꯛꯀꯦ. ꯅꯕꯥꯅꯤ ꯆꯥꯃꯤꯟꯅꯧꯀꯣ, ꯏꯆꯥꯊꯣꯏꯕ. ꯃꯃꯥꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯄꯒ ꯌꯥꯏꯁꯅꯥ ꯃꯈꯨꯠ ꯁꯠ ꯍꯥꯝꯃꯒ ꯇꯦꯜꯍꯩꯕꯗ ꯆꯥꯛ ꯏꯟꯕꯤ. ꯁꯦ, ꯆꯥꯁꯤꯜꯂꯣ. ꯌꯥ ꯀꯥꯊꯣꯛꯑꯣ. ꯆꯥꯗ꯭ꯔꯗꯤ ꯁꯣꯜꯂꯅꯤ. ꯁꯣꯜꯂꯗꯤ ꯅꯥꯔꯅꯤꯌꯦ. ꯅꯪꯅ ꯅꯥꯔꯗꯤ ꯃꯃꯥꯒ ꯑꯩꯒ ꯌꯥꯝ ꯋꯥꯅꯤꯌꯦ. ꯁꯦ, ꯆꯥꯎꯑꯣꯕ. ꯇꯦꯜꯍꯩꯕ, ꯌꯥꯏ. ꯌꯥꯏꯁꯅꯥꯅ
मोइना नंबु मसिंग खंगदना चिंथरसु अइना अइगी तेल हैबदी अवांग बथाकता चिंखत कनिये नंग नहान गैसु केम चादब्रा तेल हैबा चादी अइना नुंतिगी इल्लदी चागद्रा अइ नुंतिगी लाके तेल हैबा याइसना कोलगा कपई नंगना लाकनिंगबा मतमदा लाओ इमुंगसिदसु नतना अइगी थमोइदा लैरिबा नंगी फिदासे कनामतना फंबा यारो याइसना कपी मोइना मुनख्रदी तेलैबना अइना फमलोये तेलैबदी याइसनागिने अइदी नंगना थंतगिने मकुट हामदोगा याइसनादा चाक इनबी याइसनाना अइ नुंतिगी लाके नुंतिगी चाक चामिनसिको नंगा लेमिनबा मफमना ख्वाइदगी नुंगा नंगा चामिनबा हिंजांगना ख्वाइदगी हावी तेलैबा नंगना कप्पा उबदी अइ इसा यामना सोंथेये ngasiga tare nipani di haujinkre hauzik fau yanaba amata puraktri ijadabi natraga sel oina lupa lakh tara pigadabani haidi ibem hal iyagi kharada kaida kana janabana tuition tamhalubasidi ijat mangnaba matha sanaba hektue mi usitrine moigido lanchu landana aikoina kaidobagi paisa piduino supi piba yaro thambal अई इचागी मराइबक्सी थीग्रेदा कित्तदा इज्जत ताई तेलैबना कैदौबै सेल पिदुनो अइना लालुब्रो सिबो याइना नंग लांद्रसु पैसादो पिथोख्रसे वा लोइसिनख्रसे तेलैबना नंग फाउना अदुमाइना हाइदिदो कैगिनो अइ लांदे नंग खंगी नत्रा लांचु लांदबा अइना कैदौबै पिदुनो याइना खंगे नंग लांदे लांचु लांदना नमदना अरान पता हल्लबने अइनसु केमता तौबा ngamde अद्याम पुक्चल पिपा वखल यावदबा मोइना नंगोंदा सी यौना चिंदबा ngamasiनदी नंगोंदा फत्ता नुंगता थोलदी कमाइन तौनी ममागिसु अइगिसु नंगना थंतनी अखोइगिसु मतम लाखिनी लंग लांदे हाइबा अइ खंगे मीना हाइनिंगबा हाइजसनो अइना नंगिदमक लेपि मतंगसिददी मोइना ngamjakrasano hayengdagi nanggi anoba punsi ama horase moiga sumanaraga nangonda fattaba fol sum helani phatrena phatraba moigidi hidak leitrabani aisu moida selfie haningde adubu upai leiti proof oiba yaba pot amata lehawdre ekoigi khutta pitokrase seldo ijat yolaga chabiduna seldo loisilaklakanda mana nangamuk thirakini matam du faudi ngairase khoibuna sel pidraga khudong thiba thoadi kamain tongni nangna khudong thiba thokradi mama ibani di hingubagi kai kanari mage proposal accept tawridabagi natra ngasi nangna phangiba wabase nupa sumini ado ekoi iram time sidadi moigumi nupi yam leire isa fau nupi ni hainingdre yes nana mukasu aigidi sel pitokrase sina taba option amata leitre saki oiba yabasu amata lehawdi nupi bu ikai khumnaba iramdamni masida khudong chaba lauraga ijat laloliba moina achumba dum tare yes nana su sel pitokibado yari namdana sel hek laukibaga mathwai nungai tabaga namdana aran boy henkibaga telaiba imungdagi hendoktana leire chau tha osu yakidre nungtigi yasna lai yaina sumai sum tawradi ibani gi wari se phajararo telaiba ibani gi wari ibani gi nuksiba se mina kalakna sonan siba nang achauba mi amtadi oiro nangi kholawdo mipum khuding makta tahanse thawai nungai tena chada thaktabi tawraga anaba oina bane aduna hena lana khangini nang mapan tho nang landa bane thongna leini hingse ngarang khaktani tamphana
ꯑꯩꯈꯣꯏꯗꯒꯤ ꯉꯝꯈꯤꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯑꯕꯅꯤ ꯑꯩ ꯆꯥꯛ ꯏꯜꯂꯛꯀꯦ ꯁꯦ ꯆꯥꯎꯕ ꯇꯦꯜꯍꯩꯕ ꯀꯞꯄꯤ ꯌꯥꯏ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯄꯨꯅ ꯊꯥꯔꯛꯄꯅꯣ ꯌꯥꯏꯁꯨ ꯀꯞꯄꯛꯏ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯄꯨ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤꯗꯃꯛ ꯊꯧꯅꯥ ꯍꯥꯞꯅꯕ ꯅꯪꯅ ꯋꯥꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯞꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯄꯣꯛꯂꯛꯄ ꯃꯄꯣꯛꯅꯤ ꯇꯦꯜꯍꯩꯕꯅ ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ ꯂꯥꯛꯀꯅꯤ ꯅꯪꯒꯤꯗꯃꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯩꯔꯤꯌꯦ ꯇꯦꯜꯍꯩꯕ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯪꯀꯟ ꯀꯟꯕꯗꯧꯅ ꯇꯧꯏ ꯌꯥꯏꯁꯅꯥꯅ ꯁꯦ ꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛ ꯑꯩꯅ ꯏꯜꯂꯤꯕ ꯆꯥꯛꯁꯤ ꯆꯥꯔꯒ ꯍꯦꯟꯅ ꯀꯟꯕ ꯑꯣꯏꯔꯣ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯕ ꯁꯥꯗꯣꯏꯅꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯦ ꯁꯦ ꯆꯥꯁꯤꯜꯂꯣ ꯏꯜꯂꯛꯀꯦꯕ ꯆꯥꯛꯁꯦ ꯉꯔꯥꯡꯅ ꯑꯔꯣꯏꯕꯅꯤ ꯇꯝꯐꯥꯅ ꯑꯩꯈꯣꯏꯗꯒꯤ ꯉꯝꯈꯤꯕ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯑꯕꯅꯤ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯣꯏ ꯍꯩꯔꯝꯗꯅ ꯍꯦꯛꯇ ꯊꯣꯛꯂꯛꯏ ꯌꯨꯝ ꯊꯣꯛꯂꯛꯑꯒꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦꯅ ꯃꯃꯥꯅ ꯆꯩꯕꯗ ꯂꯣꯏꯔꯦ ꯌꯥꯏꯁꯅꯥ ꯑꯄꯥꯕꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯍꯥꯏꯔꯒ ꯇꯣꯛꯑꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯂꯣ ꯍꯥꯏꯒꯦ ꯍꯌꯦꯡ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯑꯦꯅ ꯃꯌꯥꯝꯅ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯕꯗꯣ ꯌꯦꯡꯅꯤꯡꯉꯔꯣꯏꯅꯦ ꯉꯥꯛ ꯂꯩꯇꯅ ꯆꯠꯂꯗꯤ ꯌꯥꯏꯁꯅꯥꯅ ꯌꯦꯡꯕꯤꯗꯕꯅ ꯐꯩ ꯃꯣꯏ ꯂꯩꯀꯥꯏꯅ ꯌꯦꯡꯉꯒ ꯗꯥꯎ ꯌꯥꯗꯅꯕꯅꯤ ꯑꯄꯥꯕꯤ 이베마 오이로이 따닝데 ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯉꯣꯏ ꯑꯗꯨ ꯈꯪꯉꯨꯀꯣ ꯌꯥꯏꯁꯅꯥꯅ ꯎꯁꯥꯗꯣ ꯊꯨꯗꯦꯛꯅꯕ ꯅꯤꯛꯂꯗꯤ ꯎꯅꯥꯗꯣ ꯂꯦꯡꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯄꯥꯕꯤꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯁꯦ ꯇꯦꯜꯍꯩꯕ ꯂꯥꯟꯗꯦ ꯁꯤꯅꯤꯅꯦ ꯌꯥꯏꯁꯅꯥ ꯂꯥꯟꯗꯦ ꯑꯄꯥꯕꯤꯅ ꯑꯃꯨꯛ ꯀꯔꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯨꯅ ꯌꯥꯏꯁꯅꯥꯅ ꯊꯕꯛ ꯑꯄꯥꯕꯤꯅ ꯆꯠꯇꯦ ꯍꯦꯛ ꯆꯠꯂꯣ ꯉꯁꯤꯒ ꯅꯪ ꯁꯤꯔꯦꯅ ꯈꯜꯂꯕꯅꯤ ꯌꯥꯏꯁꯅꯥꯅ ꯍꯣ ꯁꯤꯔꯦꯅ ꯈꯜꯂꯒ ꯏꯟꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯖꯔꯨꯔꯒꯦ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗꯔꯦ ꯃꯃꯥꯅ ꯉꯥꯡꯉꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯄꯥꯕꯤ ꯈꯔ ꯊꯨꯅ ꯆꯪꯍꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯦꯜꯍꯩꯕꯒ ꯋꯥꯔꯤ ꯑꯃ ꯁꯥꯗꯣꯛꯅꯕꯅ ꯐꯔꯦ ꯏꯆꯥꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯒꯥꯔꯤ ꯊꯧꯅ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯤ ꯌꯥꯏꯁꯅꯥꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯎꯁꯥꯗꯣ ꯌꯥꯟꯊꯠꯀꯦꯅ ꯈꯜꯂꯗꯤ ꯎꯁꯥ ꯌꯥꯟꯕꯗ ꯎꯅꯥꯗꯤ ꯂꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯔꯨꯔꯒꯅ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯂꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯂ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤꯒꯤꯅ ꯈꯜꯂꯒ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯅ ꯋꯥꯕ ꯇꯥꯔꯗꯤ ꯆꯠꯄ ꯇꯥꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯅ ꯈꯟꯖꯕꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯃꯥꯅ ꯑꯁꯌꯥꯝ ꯈꯨꯗꯣꯡ ꯊꯤꯔꯛꯑꯀꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨ ꯑꯗꯥꯅ ꯂꯦꯝꯊꯣꯛꯁꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯏꯃꯥꯅ 10ꯔꯛ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯥꯗꯣꯛꯑꯁꯨ ꯑꯩꯅ 100ꯔꯛ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ 이바니기 마욕다 레빠수 ꯑꯩꯅ ꯏꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯅꯤ ꯑꯁꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯇꯦꯜꯍꯩꯕ ꯅꯪꯁꯦ ꯇꯧꯁꯅꯣ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯈꯨꯗꯤꯡ ꯃꯐꯝ ꯈꯨꯗꯤꯡ ꯑꯩ ꯂꯩꯔꯤ ꯃꯣꯏꯅ ꯅꯪꯕꯨ ꯆꯤꯡꯊꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯃꯨꯛ ꯊꯥꯡꯒꯠꯀꯅꯤ ꯇꯦꯜꯍꯩꯕ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ